Social media the thagalak pa pauga print amasung electronic media the phone ba paugi Khennaba sing miyam the mayek singna Khanghanba Mathou tai haina DIPI gi director ngangom utamna phongdoragli wafam masing asi hotel Imphal da India lenga ki Press Information Bureau Ministry of Information and Broadcasting Regional Office Imphal na sinduna pangthokpa Mathou suba vartalap media workshop ki thoramda mahangna phongdokibani thoramadda PIB Imphal gi director Dr. Ingam Pame All Manipur Working Journalist Union Amju ki President Asem Bhakta Amadi Editors Guild Manipur ki Secretary General Yumnam Rupachandra President Member Sing Oina Saruyaki Thoramadu ka mari lenana ngangom uttamna makhata na phongdokibada miyoi kharadi social media dagi paw loina phangle maram aduna print amadi electronic media dagi paw tadrasu yarani haina khanbasu yaudaba natte adubu social media da thagaliba paw adu kya yamna mapung pharaba paw oibage haibasi achoba wahangni miyoi kharana mobile phone ama pairaga social media da paw hekta thagatpa asina khunai da akai ba kya ama thogandaba natte social media asi lengak anigi marakta lan sokna matamda pawba sinaribani haina mahagna phongdoki workshop ki saruk ama oina pangthokiba technical session da art and culture ki joint director Gurumayum Dharmadas youth affairs and sports ki director Dr. Mayengbam Vito amadi nilit ki scientist E Dr. Angom Bubuna cyber security awareness ki matang da resource person sing oina wangangki social media dagi phangiba paw di quality duga press dagi phangiba paw di quality siga ani je kayam khena ge je si awareness pi da ya re hajana matam thadaraga thigaraga phongai ba agna cinema khawba ma phongra matung da cinema duge mu behind the scene na phongra du maina TV channel jing gisu behind the scene gi program ma mate phonga praja Khanghanba machang penodi social media da masai training ju yaw da ba masana pangjaru bogi mobile ma pairaga ma gi podcast ma hanaga panthaga thabe kuduga news channel ma to ma gi toman da tawon dokpa formalities protocol me amo illaga ponga ibuga ani si gi Khennaba je ko praja Khanghanba ya re aduna somaina pena media da lai ba trust aduga media do ba ma gi level of transparency accountability masai social media no phone go to be ma accountable oi banati ma accountability lai banati maya ma follow tawige like tawige ma earning khale ramba yai TV channel ma gi aran ko pa ma phone ma tam da le ba tho re ko ma tam da jail chang ko ya ni accountable oi ko kayam transparent oige akoina tamaina paw je sema ga tamaina wari ji mayam da thamaki ai je khangal laga akoina moida kaya public ka si ani ki difference khangalaga koi ki press se si credibility se na aga thamaga miyam bi se ba to mina kisi